Kangla Pokthang Ming Tabi Bisimbu Taramna Oxeri Housing Numidang Waram Ponkiba Pauxi the Yumpam Oiba Maru Paukra update Toxeri Hanbada Yamna Waitaba Pau Amada Hek Pokchabi Machanupi Ama Hatkhre Mamasu Sijanaba Hotnaramle Tabada Tuzungai Oiba Taldok Amada Ngasi Thopal District Khongjom Police Station na Konba Khongjom Singtham Maning Lekaida Masamangna Pokchabi Machanupi Chahi Taru Kakta Ngairibi Ama Mangak Samda Thangna Thinduna Hatkhre Masada Thinkiba Thang Adumakna Mama Adusu Masa Mathanda Mabukta Thinduna Sijanaba Hotnaramle Adubu Ras Medicity da Laikanari Hairi Police Tagi Phongba Pauna Hai Taldok Asingasi Ayu Anganba Pung Taruk Rom Tabada Thokibane Laikidraba Chahi Nauribi Angang Adugi Maming Singtham Malini Kawi Mama Adugi Mamingna Singtham Ongbi Priyadarshini Chahi Kuntaruk Mapuroibagi Mingna Singtham Premjit Chahi Kuntra Teret Kawi Hairi Mapuroiba Asi Hauji Indo Tebitan Police Ki Inspector Oina Nifu Taruk Suba Battalion da posting Taduna Lairibani Machada Thangna Thinkiba Mama Adu Hauji Medical Treatment Kidamak Imphal Ras Medicity da Pukatuna Laying Chathari Laikhidraba Angang Nupi Masa Adu Thawalgi District Hospital da Pukhatki Adubu Doctor na Sire Haina confirm Torakibani Hiramasiga Mari Lainana Thawal Police na case ama Lokhatlaba Matung Thawai Yaugdraba Singtham Malini gi Haksang Adu Jawaharlal Nehru Institute of Medical Science Jenimsta Postmortem Gidamak Police na Pukre Hairi Makatarapa Atopa Pauda North East operate Toba Gari Huranba Gang Khupu Amagi Mui Ani Fabuga Loinana Gari Sing Pakat Kre Hairi Manipur Police na Mapung Phana Chathakiba Operation Amada Yamna Organized Oiba Manipur gi amasung North East State Singda Operate Toba Gari Huranba Gang Khupu Amagi Mioi Ani Fabu Ngamkhibaga Loinana Makhoina Huranlamba Gari Sing Phagat Pangamkhre Hairi Police ki Pauna Hai State asida Gari Huranbagi complaint sing toina lakpa maramna Police na kupna thijalaba matung tongan source sing amasung intelligence report matung inna Thawal District Lilong amasung Yaripok amasung Imphal East District ta Gang Khupu asi campaign togduna leire tabadagi Hariba mafam sing asida chathakiba operation da Chaka ani panba gari manga phagatpa ngamkhibaga loinana huranbada chenaba mioi sing Sopum Azman Udin chahi kunmari amasung Kakmayum Nawaz Khan chahi kulumdoi phagatkibaga loinana police na makatana wahang pahang chathabada mioi ani asina makhoigi oiba Gang Khupu singna North East ki state sing amadi Delhi da leiba Gang Khupu amaga loinana interstate singda gari huranbagi thabak sing chathaduna lakhi haina phongdoraki tungda police na makhoi huralaba Makhoina Huralamba Losinduna Thamlamba Toyota Fortuner Ahum Thar Ama Amadi Tata Safari Ama Police na recover Tobak Ngamkhre Hairi Police ki Pawasina Makatana Hai Hauzik Chathariba Drive asi Makatana State asida Chathagigani Maram asina General Public Singna Makoi gi Gari Sing Hek Huran Kibaga Police ta Matam Chana Paw Pibiraknaba Abil Torakli Makatarapa Pauda Khulngakpa Phaba Yaroi Haina Uripok Apunba Nupi Lupna Phongthorangli Khulngakpa Phaba Yaroi Haina Uripok Apunba Nupi Lupna Sinduna Uripok Langbol Lamphel Sana Kaithel amadi Uripok tagi Iroi Semba Phawbada leiba Maira Paibi amadi Club Singna ngasi ayu pung 13 dagi hauraga nungthil pung 3 phawba wakat mifam phamduna Khongjang Changsinkre Khongjang asiga mari leinana Uripok Laikhurembi Chairap Maning Women Development Organization gi Guru Mayum Ongbi Binana Phongdorakibada Manipur Government amadi India Government Kuki terrorist sing asi thengnabak ngamdabadagi iramdam asi kannabagi damakta tholakiba khulngakpa icha sing asi phaba yaroi icha sing soglakpa matamda mama oibi singna tuminna yenglaga laithokpa ngamloi irang asi losilaba matungda icha singna pairiba khulai sing asi mama oibi singna pikhalakani haiki Aduga Mari Lainana Uripok Tawangum Laikai Women Welfare Association gi Mera Paibi K.H. Chandra Lekhana Phongdorakibada Lenga ki security na lebak asingak pangamdabadagi icha singna lebak asingak pa tholakibani masida security na khulngak liba icha sing phaba amadi khulai lokhatpa yaningde athubada lengak semduna PR thamliba asi loktokadabani haiki Uripok Khaidem Laikai Development Society gi president na Phongdorakibada lan asina maram oiraga tholakliba khulngak liba mapang ichil inaw amadi icha sing asi lan asi losilaba matungda mathanta adum mangjakhigani lan asi loidringaida makhoibu phaba amadi thingba yaningde haiki Makatarapa Aroiba Pauda National Highway da security gi deploy tawbagi thabak loisilagle athubada National Highway sing hangdolagani haina Chief Secretary na phongdoragli Manipur Lenga ki Chief Secretary Prasan Kumar Singh na Haikre State asi phawna chatliba National Highway ani makta miyamna mahusagum chathok chasin tawba yanaba security deploy tawbagi thabak ayambana loisilagle athubada National Highway sing hangdoklagani wafam masing asi Power Grid Corporation of India Limited ki CSR in interactive makhada
ꯂꯩꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯐꯤꯁꯥꯕꯤꯁꯤꯡꯗ ꯕꯥꯏꯁꯥꯏꯀꯜ ꯑꯃꯗꯤ ꯐꯤꯁꯥꯀꯣꯜ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯊꯧꯔꯥꯡ ꯑꯣꯏꯅ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ, ꯃꯔꯝꯗꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯕ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃꯅꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯃꯇꯝ ꯊꯤꯟꯊꯗꯅ ꯂꯧꯈꯠꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯃꯍꯧꯁꯥꯒꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡ ꯆꯥꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯊꯧ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯒꯤ ꯊꯕꯛ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯊꯧ ꯇꯥꯕ ꯈꯔꯗꯤ ꯋꯥꯠꯂꯒ ꯂꯩꯔꯤ, ꯑꯗꯨꯕꯨ ꯑꯊꯨꯕꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒꯅꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯂꯩꯔꯤ, ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕꯒꯤ ꯐꯤꯚꯝ ꯍꯦꯟꯅ ꯂꯩꯍꯟꯅꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯣꯛꯄ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯁꯨ ꯑꯋꯥꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕ ꯈꯪꯖꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯈꯤꯕ ꯇꯥꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯥꯡꯂꯤ꯫ IDPꯁꯤꯡꯒꯤ ꯂꯩꯐꯝ ꯁꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯍꯦꯟꯕ ꯌꯨꯝꯁꯤꯡ ꯁꯥꯅꯕꯒꯤ ꯁꯦꯟꯐꯝ ꯁꯦꯡꯁꯟ ꯇꯧꯔꯛꯂꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯐꯤꯚꯝꯁꯤꯡ ꯇꯞꯅ ꯇꯞꯅ ꯀꯣꯛꯍꯟꯕꯁꯨ ꯉꯝꯂꯛꯀꯅꯤ ꯍꯥꯏꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ DC ꯏꯝꯐꯥꯜ ꯏꯁꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁꯀꯤ DC ꯈꯨꯃꯟꯊꯦꯝ ꯗꯥꯏꯅꯥ, SP ꯔꯥꯀꯦꯁ ꯕꯥꯜꯋꯥꯟ, ꯀꯃꯤꯁꯅꯔ ꯍꯣꯝ N. ꯑꯁꯣꯛ ꯀꯨꯃꯥꯔꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫